China elevated highway designs implement tawkhre. Neha Bedwal haibi UPSC topper asina mahaki study da focus tawnabagi damakta chahi ahum mobile phone dagi lapna leikhi 1979 gi February 18 da ihan hana Algeria gi Ain Sefra Sahara desert Snowfall thoki Samaira halur haibi nupi macha asi India gi khwaidagi naha oiba commercial pilot amani 99 years suraba nupa amana mahaki nupi 96 years surabi adubu marriage tawraba matung 77 years ki matungda divorce tawki United States ki hanagi president Barack Obama gi macha nupi asi masa success ta leiba restaurant amada thabak tawrami. Page number 1 China elevated highway designs implement tawkhre. Highway asi Hubei province ta leiba 126 km sangba Wuhan Yangtze Expressway asini masina agricultural land rice fields amadi ngayok pukri sing kari amata sokhandana fauduna chatli asigumba elevated structure natraga floating highway asina makhada farm tawba amadi local livelihood pusu protect tawi. Page number 2 Neha Bedwal haibi Jaipur dagi 24 years surabi UPSC topper asi mahaki study da focus tawnabagi damakta chahi ahum mobile phone sizinnakhide mahaki wari asi extreme focus ki damak popular example amu oikhi mahakna UPSC exam pass tawkhiba asina 4th attempt oina 2021 dani matam masida mahaki leifam asi Jaipur dagi mahaki mapana senior income tax officer oina thabak tawriba mafam Chhattisgarh da honglakhi mahakna UPSC exam mai paknabagi damak chahi ahum mobile phone ga lapthoknaduna nongmada 17 hours ki changda study tawkhibani. Page number 3 1979 gi February 18 da ihan hana Algeria gi Ain Sefra Sahara desert Snowfall thoki gateway to the desert haina su khangnaba mafam asida 30 minutes ki changda un taki Atlas mountain gi manakta leiba desert asida angawba un mapak singna red color gi sen singbu cover tawki masigi matungda asigumba tangna thokwa Snowfall asi 2016 2017 2018 2021 amadi 2022 da thoki. Page number 4 Golden tiger natraga strawberry tiger asi yamna tangna global gi oina kunthra khaktani haina report tawri makhoi gi manungda India gi Assam da leiba Kaziranga National Park ta tiger makhal asi mari khakta lei makhoi sing asi akaknaba subspecies ama natte Bengal tiger gi genetic variant amani Nandan Kanan Zoo amadi Ariknar Anna Zoological Park kumba India gi zoo kaya mukta asigumba tiger makhal asi mamangai gi matamda leirami haina report tawi. Page number 5 Samaira Hular haibi 18 years surabi Karnataka gi Vijayapura dagi nupi macha asi India gi khwaidagi naha oiba commercial pilot amani mahakna chahi 53 sudringaida mahaki first attempt da Directorate General of Civil Aviation exam taruki manungda manga clear oikhi masigi matungda mahaki ahanba solo flight asi 28 hours khaktagi manungda complete oikhi mahakna Vinod Yadav Aviation Academy amadi Maharashtra da leiba Carver Aviation Academy dagi training phangki mahak night flying dasu experience lairabani amadi 200 hours of flight time ki experience su laire.
Fact number 6. 99 years suraba nupa amana mahaki nupi 96 years surabi adubu marriage tawraba matungda 77 years ki matungda divorce tawki thawdo asi 2011 da thokhibani. 99 years suraba Antonio C kauba Italian nupa amana Rosa C kaubi 96 years surabi mahaki nupiga divorce tawnaba file tawki thawdo asina makhoibu walgi khwaidagi ahal oiba divorcees ohelle. Antonio C amadi Rosa C makhoi ani asi 1930 da luhongkhibani. 1940 da Antonio gi nupina atopa nufaga affair ama lainarambagi lettersing drawer amagi manungda luhonglaba matung 77 years ki matungda thengnakhibani. Thawdo asina couple ani asi tokhaina lainabagi surprise decision lawkhibani. Makhoina hanagi oldest divorcing couple gi record thugaikhi. Hanagi record aduna 98 years suraba British couple amagini. Fact number 7. Worldgi best fast bowler amani haina singthanariba Jasprit Bumrah asi mama lukhrabina yamna wana yolakhibani. Jaspritna chahi 5 ta ngairingaida mahaki mapa laikhidabani. Masigi matungda Jasprit ki mama Daljit Bumrahna yamna wana Jasprit amadi mahaki machan nupibu yoglakhi. Matam maduda sangom glass ama leiba fauba luna thoklami. Matungda mama Daljitna mahaki machasing yokpa ngamnabagidamakta Ahmedabad ta leiba school amada oja oikhibani. Fact number 8. United States ki hanagi president Barack Obama gi machanupi Chacha Obama asi 2016 ki August masagi chahi 35 surakpada masa sasiasta leiba Nancy's Seafood Restaurant da summer job oina thabak tawrami. Restaurant aduda mahaki maming asi Natasha haina tholami. Nancy's Seafood Restaurant asi Obama family na regular oina changba popular spot amani. Mahangna restaurant asida thabak tawjarabasu ayamba matamda secret service agent tarukka loinarami. Fact number 9. Germany da nong taba matamda music khongba building ama lei. Building asigi mamingna Kunststoff singing drain pipes natraga panel wall asini. Building asi Dresden gi New State District ta lei. Masi 1999 da Enete Paul Christoph Robner amadi Andre Temple haiba artist sing asina design tarombani. Masida building asigi drainage system asi musical instrument ama oina onthoi. Mafam asida visit tawba walgi mafam kayadagi miyoi sing lai. Mafam asida visit tawbagi khwaidagi faraba matam asina rainy day asini. Fact number 10. Rajasthan ki Jaipur district ta government doctor oiba Dr. S.P. Yadav na rupees 19 lakh puthoktuna 40 seater oiba bus ama leiduna mafam adugi nupi macha singna college satpada free transportation provide tawrami. Mahangna mahaki provident fund dagi rupees 17 lakh amadi personal savings dagi rupees 2 lakh punna rupees 19 lakh bus adu leibada sijinnarami. Masina 50 girls hena college satpada free transportation ohellami. Asigumba thaba asina Churi Pawala amadi Kayampura bus kumba village singdagi nupi macha singna college satpada safe ohelli. Masina rural area singda nupi macha singi education da promote tawi.